Manipuri Central Force Hankigadabani Angang Hatpa Yaningde Aikogi Lenga Aikoina Ngakcha Gadabani Haiba Kolau Lauduna Ngarang Numidang Amukona Sinduna Mairagi Kongcha Chatkri Kurumjari SCB Pawmideng Tabir Basimutaramna Ochari Pau Sandona Pizari Manipuri Central Force Hankigadabani Angang Hatpa Yaningde Aikogi Lenga Aikoina Ngakcha Gadabani Haiba Kolau Lauduna Ngarang Numidang Amukona Sinduna Kwakaithildagi Kai Sampat Fauba Mairagi Rally Chatkre Police ne Pamdaba Thodok Thoktana na Bangak Sendagi Thabak Chathaki Kwakaithildagi na Kai Sampat Tamna Lakpada Mairagi Rally Adu Hadam Merak Mapada Police ne Ngak Thatuna Thamlaba Matung Kai Sampat Fauba Chatlaba Matung da Kwakaithil Tamna Hanki Amukogi President Sanjoy na Government of India na terrorist ki thabak chathariba ase khudakta lep kadabani suda lairiba kuki terrorist singda khutlai piba lep kadabani Manipur da thokliba irang ase khudakta loishin gadabani Central Force Manipur da gi hanki gadabani Government of India na loishin ge haradi khudakta loishin ba yaba wathok ase chahi ahum chatha hanaba ase Manipur miyambu ikai khumnadabani Ikai Kumnadaba Kunai Asibu Mutatana Bahotnabani Haiki. Government India no listen get the cook to listen be our policy say sahi own paras athar parse Manipur miyambu respect of the bani democratic oina ying the bani adubo loilam ki makada akoi kunai asi mutano hona bani maram aduna ngasi asi akoi ki ko kaithen dege horalaga kasam par phawa maira ki release democratic oisa sabri adu Government India na yam tuno akoi de thajaba people to datte thabu odok kodani hoji Manipur da IDP approximately ising home point lady Manipur was the problem can be picked on a lady. When I assume Mutana Manga Nava Honabaki, policies in the left of the Minakati, and Akan housing truck to the Mamida di Manipur say, my cool other Karakani, civil war Lakane ever say, going in that Kanga the Bani, Adu Manipur lady bar, to sing but sing, Adu Lunana, legislature sing, Punma Guamagi Park, Kudimanga, Manipur Miyangi, even Kana talk to Wadabadi, that Akan Honging Lakane. Trong Laubi Mihat Yaning the Bafong Doctor Nanga Same Fallis District in Manung Chanba Hara Rogi Youth Modern Club Ground Ta Lamdam Adonki Ima Iben Sungna Wakat Mifam Chatakre Wakat Mifam Maduda Angang Hatpa Yaning de Mihat Passing Cherak Pio Hibana Chingba Wahikaya Iba Play Card Sing Paiduna Sizinaki Trong Laubi Mihat Trong Laubi Mihat Angang Hatpa Kuki Militer Miam Khangna Angang Hatpa Kuki Militer Miam Khangna Angang Hatpa Kuki Militer Miam Khangna Laibak Mia Mama Dia Thawba Singda Kathoklaba I Haiba Thimda Yumpham Oiduna Nationalist Collective Manipur NCM na Sinduna Ahanba Blood Donation Camp Listing Kuntaruk Jenims Blood Center Porompata Pangthokre Blood Center Jenims ka kusam naduna pangthokiba Blood Donation Camp aduda Nationalist Collective Manipur gi volunteer yankai henbana I donate tauki Blood Donation Camp aduga mari leinana NCM gi President Nongthombam Thoithoibana Blood Donor kayana miyoibagi punsik kannanaba Blood Donation adumak taunari adubu Hospital singda igi mathau tabadi yamna lady masi kharada oirabasu koknana bapandamda NCM gi volunteer yankai henbana Blood Donation asi pangthokpani chahi tara nipan ki mathakta lairiba naha oiriba singnasu I donate tawbagi hainabi thamduna miyoibagi punsi kanbada mateng pangminasi haike Anabagi machine Iwa Pagana machine Patiam Padana EP season had no more Hospital in the E1 was in Amanda. But Nasiri,
sumaina hawkanda nationalist collective manipur bijari sumaina tongan legi banaha sin sahi try pargi hek mathapu isuragadi EPB aya sasa gambira kanda ai unit amana premier huntusi gambira gambira kanda sasa na brad donor ubira kanda possible sida EPB gi innovation ba koine bila sa kon tam jagi ba nationalist collective manipur su tongan ba jenis sakana tana legi ba brad big hang hospital sida in dang to program se su na pang sagane Apanba Manipur gi saktam kaiba yaroi amadi Manipur gi yelhomi furup khudingmak nungsi chana na hingmina ba haiba asi yelhomi maitei singi apambani haina People's Action for National Democratic Movement pandamna thadorapa cherol amada phongdorakli cherol asina makha taraduna Manipur gi yelhomi maitei singi mathakta kuki narco terrorist singna Manipur thogaina ba hotnaduna mihat mipun chathaduna landarakli tronglaubi amadi CRPF na nongmaina micham ahum hat khibagi thodok pandamna thamoi sokna nungaite miyamgi punsi amadi lanthong ngakpi gadaba lengak na ngakpi drobada lengak leirubagi wahantok karino hangli tanja asigi khudong chawa lauraga karbar wala singna maram chadana pochegi mamal hengatna yonbiganu loina na pot laitre haiduna customer miyam da namthak tobiganu pandamna chatharakpa drive ta thengnarabadi ain gi oibathongda legally action logani loina na hidak managi polam singa sisu thingduna lai makhata na su pandamna akanba midyeng changlagani haidi huzigatemba break amatang lawminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Kapidon cup syrup thakpiyo Kapidon cup syrup Dada Ibe makigano Alda betamo Sige yumse next Pm-Istv na checksin na laksilaga thamga banine Dada nang se juhar habaga amta kidarbo asumna mayam na machalbo option lugum masigi yumasibu asoya ngan kokadabagi next Pm-Istv na napseli next Pm-Istv juhar habadi na kokana basem bani zaman technology si na bana concrete ka tokna tinaba matamda kapam amuk hena angle adli #Pm-Istv strength is in the way honglakli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatong makha tarakpa pawda adi sankara bagapada Parampargata Mulmania Sarbagnya Pitam Kanchi Kamkoti Pitam Jagaru Sankarcharya Swami Srimatan Samsthanam ge chahi listing aniga chamangaga kuntra manga suba Sankara Jayanti Mahotsav ka mari lainana malemda santi purakna ba numit tare ni chupna chathagadaba mahazaiga ngarangdagi Ramji Prabhu Mandafta hogdokre Iskon Beswa Hindu Parishad na mateng pangduna pangtokiba thoram asigi convener Dusari Gopal Singh Rajkumar na pangthokadoriba thoramasi maru oina malemgi oina santi purakna ba oirabasu Manipur da tholiba chahi ahum phazilalaba irang asigi waroishin laktuna ingtapa santi leiba lamdam ama oinaba fattaba kayabu ngakthokuna lamdam asida leiminariba mipum khudimakta tekta kaidana nungai yaifana leiduna santi purakna ba kidamak mahazaiga gi thoramasi pangthokchabani haidi Basi ingba tapa lebak aba ohenaba madugi huji sabla haibada akhoi maitei ga kuki ga khanare besi sehi ohum lom sure masida khoida ani maki maikei da sati porokdaba madugi jaiga ba tawjage tawbodi akhoi only badi pugi darate khoi si bisha hindu bisha jaiga da sati porokdaba jaiga si prithibi gi datara leiba punabak kari graha kari chaliba khongsa se hadagi sahi se tag ahudagi apil gi tag trai par bhau se yamna phattaba batabdi hai basi gi kal se adugi tabakta basi barung se da khoida jaiga si tawdo khore zabani aroi beda maroi be paw mukana pisari
Manipurdagi Central Force hankigadabani angang hatpa yaningde aikhoigi lengak aikhoina ngakchagadabani haiba kholau lauduna ngarang numidang amukona senduna mairagi khongcha chatkre. Project Fabagi oina ISTB na pizaba pau matang asita losinjare miteng tabiru pumna mapu amukana krumjari.